Center na paikhatlakpa anouba khongthang oina leibak asigi sotharaba district chamada leiriba district sing upgrade touduna medical college onkhatnaba khangatlakpada Churachandpur District Hospital yaore. Leingak nasu center da Ayaba pikhre haina Chief Minister N Biren haikhre. Ngasi Manipur Legislative Assembly da Sungnu Kendra gi MLA K Ranjit na pukhatlakkhiba calling attention motion gi paokhum piraduna House ki leaders oiriba Chief Minister N Biren Center gi Ministry of Health and Family Welfare gi maikaidagi leibak asigi sotharaba district singda leiriba miyamda hakchel gi khudongchaba pinaba lokhalakpa khongthang gi saruk oina India gi oina district chamada leiriba district hospital sing upgrade touduna medical college sa onthoknaba lokhalakkhibani. Madugi manungda state asigi oina Chandel Thobal amadi Churachandpur District pu yauhannaba Leingak ki maikaidagi center gi mari leinaba singda khangankhi adum oinabak chana kanglon sing yengshinba matamda medical college onkhatpa yariba district hospital sing adu phamung chani leiba oigadabana Churachandpur District Hospital asi khak khalakpane. Thobal amasung Chandel District Hospital asi phamung yankhai khak leiba district hospital sing oiri. Inspirational district ama oina khalaba Chandel district ki oina di lamgi chayetna bakhara leiba loinana chana kanglon sing ngakpa ngamdribanina matam khara tinthabagi phibamda leiri adubu Leingak asina district asigi su ministry da kana taknabaga loinana phamung masing hengatna basu honari. Hauziki oina Churachandpur District Hospital asi medical college oina onkhatpada mathau tagadaba lamsingsu mapumphana leire. Medical college ama oina onkhatnaba center na kairakadaba senfam asi lupa crore chaniga yankhai khaktani maramaduna lam lawsinaba hotnabada ahenba senfam changhanbasu state Leingak na pamde haikhe.